ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯒ ꯍꯨꯝꯗꯣꯏꯗ ꯆꯤꯡꯉꯥꯔꯦꯜꯗ ꯂꯩꯕ ꯃꯉꯥꯁꯨꯕ IRB ꯄꯣꯁꯇꯒꯤ ꯅꯣꯡꯃꯩ ꯂꯥꯛꯈꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯂꯝꯂꯥꯏ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ ꯇꯔꯨꯛ ꯑꯗꯨ ꯉꯁꯤ ꯆꯩꯔꯥꯛ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯀ ꯃꯨꯛꯅꯕꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯄ ꯇꯣꯝ ꯇꯤꯚꯤꯒꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯈꯥꯡꯉꯦꯝꯕꯝ ꯅꯔꯦꯁ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯔꯣꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯤꯡꯉꯥꯔꯦꯜ ꯇꯦꯖꯄꯨꯔꯗ ꯂꯩꯕ ꯃꯉꯥꯁꯨꯕ IRB ꯄꯣꯁꯇꯒꯤ ꯅꯣꯡꯃꯩ ꯂꯥꯛꯈꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯍꯥ ꯇꯔꯨꯛ ꯑꯁꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯌꯦꯡꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯁꯤꯟꯊꯥ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯃꯦꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯦꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ MLA 50ꯅ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯕꯗꯤ MLA ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯃꯤꯌꯥꯝꯅ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯖꯔꯒꯦ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯍꯥ ꯀꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛ ꯀꯌꯥ ꯄꯥꯟꯁꯤꯜꯂꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯁꯤꯇꯤꯖꯦꯟ ꯑꯃꯅ ꯄꯥꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯒꯤ ꯔꯥꯏꯠ ꯂꯩ꯫ ꯃꯅꯤꯄꯨꯔ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ, ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯌꯥꯏ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕ MLA 50ꯅ ꯆꯨꯡꯁꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯣꯏ 50 ꯇꯥꯟꯅꯔꯣ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯅꯣꯏ 50 ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯑꯩꯈꯣꯏ ꯊꯣꯛꯄ ꯇꯧꯖꯔꯒꯦ ꯑꯩꯅ ꯁꯤ ꯉꯥꯡꯉꯦ ꯑꯩ ꯐꯥꯒꯦꯁꯨ ꯐꯥꯔꯨꯔꯥ ꯋꯦꯜꯀꯝ ꯉꯥꯏꯅꯔꯒꯦ ꯀꯅꯥꯝꯇ ꯀꯤꯕ ꯂꯩꯇ꯭ꯔꯦ ꯏꯆꯥꯁꯤꯡ ꯁꯣꯛꯂꯛꯑꯕ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯃꯆꯟ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯗꯅ ꯀꯟꯒꯦ ꯍꯥꯏꯔꯒ ꯑꯣꯟꯁꯤꯜꯂꯒ ꯆꯥꯕ ꯂꯩꯕꯥꯛ ꯀꯟꯅꯦꯅ ꯇꯣꯂꯣꯞ ꯆꯥꯔꯒ ꯆꯧꯀꯤ ꯐꯝꯕ ꯃꯣꯏꯅ ꯀꯜꯂꯛꯇ꯭ꯔꯒ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯥꯡꯕ ꯌꯥꯔꯛꯇ꯭ꯔꯦ ꯂꯩꯁꯨ ꯂꯩꯔꯛꯑꯔꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ MLA 50 ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯊꯤꯗꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯅꯣꯏ 50 ꯆꯨꯡꯁꯤꯟꯅꯔꯒ ꯃꯅꯤꯄꯨꯔ ꯀꯜꯂꯣ꯫ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯝꯕꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ P. ꯁꯨꯄ꯭ꯔꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯣꯔꯠ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛ ꯋꯥꯌꯦꯜ ꯆꯠꯊꯅꯕ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯂꯩꯕ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯔ IO ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ SPꯅ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯐꯝ ꯊꯣꯛꯏ꯫ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯂꯒ ꯂꯩꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯂꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯍꯥ ꯇꯔꯨꯛ ꯑꯗꯨ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯒꯤ ꯀꯣꯔꯠꯀꯤ ꯀꯦꯝꯄꯁꯇ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯃꯤ ꯃꯌꯥꯝ ꯀꯌꯥꯝ ꯄꯨꯜꯂꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯣꯞꯁꯤ ꯀꯌꯥꯝ ꯄꯕ꯭ꯂꯤꯛ ꯀꯌꯥꯝ ꯂꯥꯛꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯔꯞ IO-ꯁꯤꯡꯁꯤꯅꯁꯨ ꯌꯦꯡꯕꯤꯒꯗꯕꯅꯦꯕ꯫ ꯁꯤ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯝ ꯄꯨꯁꯜꯂꯛꯄ ꯑꯗꯨꯒ ꯏꯔꯥꯡ ꯊꯣꯛꯑꯀꯥꯟꯗ ꯀꯣꯔꯠꯀꯤ ꯃꯅꯨꯡꯁꯤꯗ ꯆꯔꯥꯡꯅꯕ ꯑꯗꯒꯤ ꯀꯣꯔꯠꯀꯤ ꯀꯦꯝꯄꯁꯇ ꯀꯣꯔꯠꯇ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ IO-ꯁꯤꯡ ꯂꯩꯕꯤꯔꯤꯕ ꯄꯨꯂꯤꯁ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯤꯅꯥꯒꯨꯝꯕ ꯑꯃ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯛꯄ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯂꯩꯇꯥꯔꯒꯗꯤ ꯍꯥꯟꯅ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯕꯤꯕ ꯑꯗꯨꯒ ꯄ꯭ꯔꯥꯏꯌꯔ ꯏꯟꯐꯣꯔꯃꯦꯁꯟ ꯁꯤꯒꯨꯝꯕ ꯀꯦꯁꯁꯤꯡ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯂꯧꯕꯤꯔꯒꯗꯤ ꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄꯗꯒꯤ ꯍꯟꯊꯒꯅꯤ꯫ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯅ RF ꯕꯣꯝ ꯄꯥꯏꯔꯒ ꯀꯣꯔꯠꯀꯤ ꯀꯦꯝꯄꯁꯇ ꯆꯪꯉꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕꯁꯤ ꯀꯅꯥꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯕꯅꯣ ꯀꯅꯥꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕꯅꯣ ꯍꯥꯏꯕꯗꯨꯃ कमाइन तौर चंगाकांदा अखोई कोर्ट कैंपस चंगाकांदा कमाइन तौर मोफोम से हेक्ता काप याब्राबा सिनेबा अखोइना हुजि लाइबा क्वेश्चन सिदि अखोई सिगी मतांग से हेक्ता चंगाके एनी पर्सन चंगाका मोफोम पारक खुलाई पारे चंगाके इलेक्ट्रिक करेंट नुपी मयाम अमदि इलेक्ट्रिक करेंट थासिन हिबसे अखोई याम नुगाइतेबा अखोई मांगमतदा प्रेसमेन की ममांग बक्तो प्रेस खामद्रगदि हेन साथुबा मोइबा यायबको सिगी ममांग मत तौरपसिदि अखोई याम थिना कंडेम तौवे सि मतांग सिदा इंग्लिश को बोलो ऑर्डर भी कौन था यार